nungsiba nausing ngasi dekhe punna Hashargi Meidaan gi episode 8 suba khangminarasi tajdare kaunen huzur sallallahu alaihi wasallam huzur sallallahu alaihi wasallam bu jannat hanghangani Allah Rasool sallallahu alaihi wasallam na haibirami qiyamat ki numitta paigambar pumna maktagi henna aigi tariqa da chatpa mi sing na oigani aini ihan hana jannat ki thong hangna thingani daroga jannat na hangani nahak kanano aine jawab tawgani Muhammad ne masi tarak mahak na haigani aingonda hukum lakhre nahak ki damak hangdok u mahangonda hana kanaba su hanghanganu masi maso haibirame aina jannat ki thongi halka nikkani Allah Taala na igi damak jannat hanglaga changhan bigani amasung aiga loina na mu'min lairba sing yawgani aina masin napal gi mongda haiba natte Aihak Allah gi manakta awwalin amasung akhirin aho basing amasung arwai basing pumna maktagi henna izzat darni jannat amasung dozakh ta group changani jannat amasung dozakh ta group changani dozakh ke thongjau jail gi mawong da hanadagi thong ban oigani jannat ki thongjau hanadagi hangduna leigani kafir punmak yamna choppa amasung hanthabga loinana Dojakh lomda khoirakani kuffar gi makhal amasung thak yame maram masinaw makhal amasung darja khudingi kafir singbu tongan tawgani Allah Taala gi yathangni kafir sing adu jahannam gi maikai da group sem lagaw hoiduna purakani Dojakh ye thongjaw da thunglaba matam da thongjaw adu hangdok laga madu da changhangani amasung Dojakh ye thongjaw singda ngak liba faristana chaina bo hang torki nakhoi gi nakta Rasool lakhi debra Dojakh na paukhum pigani hoi ai khoi gi nakta paigambar lakhirame toygum masung kafir singda azab ki wada pura tawgani matung da makhoi da haigani jahannam gi thong singda changkhro masida tattana leiro napanjaw singida fatraba mafamni amasung masagi mapubu ki zarambasing kanglub oina jannat ki taraf ta purakani iman amasung taqwa gi darja tongan darja khudingi mu'min singi jamaat tongan gani jamaat sing izzat ka loina jannat ki taraf purakani makhoi bu oknaba jannat ki thongjaw hanadagi hangduna leigani amasung thong da hek thunglabaga jannat ki thongak pana harau pau tahalaki Jannat ki manakta thunglabagaw masigi thongjaw hangduna leiramgani amasung masigi thongak pana haigani nakhoida salam oyo nungaina layo aduna jannat tattana leinabagidam changkhro Dojakhi Sing makhoi masen da sap Dojakhi Sing dunya asida makhoi masen yamna nungsinarami amasung amana mabu kufar amasung sirkata tasinba thabak tawnarami Toygumsung hojik makhoi gi thabak singi fal Dojakh ta changnabagi mawong da laklabada makhoi masen amana amabu la'nat sap tawnarami Surah Araf ta Allah na haibiri kariguma jamaat amana Dojakh ta changlakpa matamda makhoi gumba atopa jamaat amabu la'nat sap tawgani pumnamak mafam asida pullaba matamda ahanba mi singi matangda haigani he parwardigar ai khoibu makhoi asina manghankhibani aduna makhoibu Dojakh ki azab double pibi Dojakhi Singi Angakpa ama dunya da kafir sing iman wala singbu phagi jugai tawduna noknarami makhoina Dojakh ta thungba matamda makhoi sing adu mafam aduda udabada angakpa faurami makhoi sing asi mafam asida udaba asigi matangda asumna hairaki madudi Aikoina makhoibu fattabani amasung marai mara chawba kangbuni haiduna khalamba adu aranba oirami amasung tasengna makhoi adu afaba mising oirami aduna makhoi mafam asida udabani natraga makhoi mafam asida di lei toygum masung aikhoi gi mitta uhandre magi tungin basinga saitana sengdok dunya da saitana Magi party galona insan bu fazana thogali amasung achumba lambidagi thaidok halaga kufar amasung sirka da thunghali toygum masung qiyamat ki numita insan singbu maral pigani madudi makhoina aigi wa karigi yabibage aina nakhoida kari namsin ba leibage Allah Taala na haibiri
Saitanna Hairibasigi matalapti asini. Aina nakoibu achumba lambidagi thaidoknabu hotnai. Masidi aigi thauni thabakni. Aigi wa karigi yabibage. Nasa nasamak maral laibani. Paigambar singidi muaziza amasung hujjat dalilgi pambayina dawat pirame. Aigi aranba kaubadau karigi nanakong thadabage. Akanbana khud paiduna nakoibu kufara amasung sirkada tawhanbrao. Aingonda fattabau sizin banau karibu kanagani. Nasa nasada mulamat pendaba tawjau. Aikhoi masel amaga mateng pangnaba ngamlaroi. Haujikti azab phangba tare. Dunyada nakhoina aibu khudaga sarik semlammi. Madudagi aihak pendaba fongdokli. Saitanna haibada chatlubau amasung matung illuba misingi. Awaba amasung ningamdaba matam asida fonglagani. Nungsiba silina sing asigida sibawdan khangminarasi. Mathangi tangkak amada lairabna inak khunbadagi chahi changa hana jannat changani. Dojakhi ayamba nupi sing amasung maldar sing satkani khangjinba darkar oiba mod ki mod asina sing bakam khangminakhesi. Allah amasung mahaki nungsiba Rasool S.A.W.gi apaambada punsi selena bakanna hotnasi.